Akashvani Imphal Wahengbam Rajesh na pau pajari ahanbada maruiba pau UPF na thabo mama chatharakba National Reconciliation Month hayeng Maharaj Gambir Singh Laikidabagi kumon thorom numita loisillagani Kangpopi jilada lam ekar yankai humdoiromda tharamba popi pambi sing yantatuna mangankre amasung English singani kuntreta mikok thibagi ahanba tangkaki notification sarkarna thokre United People's Front UPF na aikoi amuk hanna kuntak laroi si haiba pandamda haukiba December ki tang mapandagi National Reconciliation Month haiduna Manipur, Assam, Meghalaya amasung Tripura gi Manipuri singna kundaba mafam singda tongan ba thorom sing pangthoktuna lakli thorom gi saruk amo oina street corner meeting miyang gi mifam public discourse poster campaign bike rally amasung miyang gi khongchada singba thorom sing pangthokli thabo mama chatharak pa thorom asi ऐतिहासिक orba kangla dagi maira logduna haudoki masigi saruk ama oina haukiba leba popan numita raija sigi tampaki jila singda chatkiba bike rally ngarang moirang da thungkre rally asi ngasi ayuk moirang dagi thobal amasung kaksing jila phawrba matung Manipur college da lam thungphang oigani Thauramasi hayeng pangthokadriba Maharaj Gambir Singh Laikidabagi chama marfudrani thoi subak kumon thauramga mari lenana Manipur college dagi langthabal da leiba Maharaj asigi khubam tamna khongsat ama chalaba matung loisingani khongsat asigi matangda UPF ki president Nongthomam Rupachandran hai Thauramasi UPF na aikoi amuk khuntak laroisi aikoi gi tungi laibak aikoi na leplasi yelongmi singi apunba Manipuri kunai sengwat ausi haiba pandamda pangthokpani mahakna hai United People's Front UPF Manipurna sahi tere kontak paning sing thoram oina akoi amuk kontak laru se haiba pandam duda akoina konung lampak tagi bike rally ama Manipur gi district khudimak ta chalurba matungda moirang da thunga matungda ngasi amuk pungtra dagi bike rally se chatpau jagani aduga Thobal district Kaksing district phawra la matungda Manipur college da thungagani thunglaba matungda akoina tang mapal da akoi miyang loiba processor ama Manipur college dagi Kanchipur phau chatkani haiba thoram asin matjalo aduna akoina tawjariba pandamdi lamdam sidaiba khudimang nungsi chanana hingminaba amasung tangdu laitana lainanabagi damakta akoi mamangda thokiba thawduk adumana akoi amuhana kuntak laru si haiba pandamda program se akoina pangthoksabani Security Force na Rise sigi tongan mafam singda thihumagi thabak sing leptana chatari Manipur Police Control Room gi serol aman hai Manipur Police ki kangbu amana ngarang Imphal West Jila gi Pasoi Police Station na konba takel khongbal maning lekai lairembi leirektagi KCP MLF ki mioi ama phaki mahak loop asigi damak mioi kya recruit tawbada chenabani amasung mahakna phajinduna langjingi baragi yum amada thamlamba mioi marisu kanbangamki Amaromda Manipur Police, CRPF, Forest Bibak, amasung Narcotics Control Bureau gi apunba kangbu nangarang Kangpokpi jila gi manung chanba Moljol, Tusom, Bhaisei Nafai Singsang pareng amasung masigi akoibada lam ekar yankai humdoramda tharamba popi pambising manghanki masida natana mafam aduda leiramba sangmasa taret harbek taramatoi sprayer pam yauna popi thabada sinaba polom kayasu mai thaduna manghanki hari Mari Suba Lanpau Ramson Bunga gi thoram ngarang Chandil District Headquarters dagi kilometer tara mangarom chatlaga leiba Lampau Charu Khulda leiba Duhana Launada pangthokre Celebrating Resilience and Fostering Unity haiba hiramda pangthokiba thoram asigi maruiba pandamdi Ramson Khulgi khunja sing amatoina punsinduna apunbagi saktam sagatpa asini thoram asigi saruk amoina Ramson hero singi monolith tarani thoigi maikhumsu hangdoki maduda natki ba thoram kayaga loinana jagoi isagi thoram singsu pangthokki tabiriba pawasi Akashvani Imphal degini English singani kuntreta mikok thigadariba asigi ahanba tangkaki notification sarkarna thokre thaurang asigi makhada raija amasung Indian territory singna chahi asigi April amadigi September kuntra phawba yungkok thibagi thabak chathagani masi raija amasung Indian territory singna numit kuntra nigi manungda loisingadabani Griha Mantraloyna thokiba notification adugi matungina self immunization gi thabak yungkok thidingagi numit 15 gi mamangda khudong chaba phanghangani handak pangthokadriba mikok tibigi thabak asi lebak asigi oina digital gi khuthangda thiba ahanbani
Data sing asi mobile application sizinaduna khongatkani mikok thiba asida enumerator, supervisor, master trainer, charge officer amasung principal natraga district census officer lakh kuntra hena sizinagani. Mikok thiba ki thabak asi tangkak ani thongna pangthokani ahanba tangkakta April dagi September phawba yungkok thiraba matung ani suba tangkakta mikok thiba ki thabak mathang chahi February dagi hawgani. Mikok thiba asigidamak Pradhan Mantri Narendra Modi na sababati oiduna mamang thagi tang 12 phangkiba Kendra gi Mantri Mandal gi mifamna lupa koti lising 13 chatret 16 lakh kunmari kaithokpada ayaba pikhrabani. Draft Pesticide Management Bill lising ani kunmangaga mari lenna miyamgi oiba mod phongdok piraknaba sarkar na hairi low singu amasung yaifa yumbal bibangna hauzik leiriba darkar leiba sing yenglaga draft bill asi semkibani bill asina hauzik leiriba Insecticide Act lising ama chamapan humpunipan amasung Insecticide Rules lising ama chamapan humbudra mathoi gi mahut singani semdoklaba makhalgi bill asina lawmi singda tongan ba khudongchaba kaya phanganbada natana makhoi gi punsi mahing laithok anaba chawna mateng oiragani bill asina testing laboratory singi achet pathajabaga loinana lawmi singda afaba makhalgi har su marang kaina phanganba ngamlagani. Bharat lairiba Cuba gi Rashtrajut Juan Carlos Marcin Aguilera hairi Venezuela da hauzik oiriba phibam asi Bharatna kutniti gi oiba amasung wari sanaduna loisinaba honari Naidili da paumi singda wangangbada mahangnai mipum khudimangna samasya asi santi oina loisinba pami Rashtrajut na hai Bharat na ngasidi antarjati gi oiba thabak thorong kayada maruiba thogdang lauri leibak asina malem gi rajniti gi oiba maruiba warep kayada saruk yarakli Mahangnai thasi gi tarani thoida Bharat amasung Cuba ga kutniti gi mari lenerpa chahi humputuruk surapagi kumon thoram pangthokani Ngaksel Mantri Rajnath Singh na hari Laikhidraba Lieutenant General S.K. Sinhana Leibak asigi Ngaksel gi lamda Lauramba Warep amasung thogdang kaya Leibak asina tamjaningai ni wafam asi Naidili da ngarang pangthokiba Lieutenant General S.K. Sinha Memorial Lecture gi thoramda virtual gi khutangda saruk yaduna mantri na phongdokkibani ngasi phongba pauksi singi maroi pauksing gi dama hojik Naorem Victor lere Victor Thagachari Rajesh MP Dr. Angomcha Bimol Akoijamna Saiton Bomb Blast yengsinba chatkiba Anauba government sembada cookie sing yaudana gadget sina lepna kre haiba pau yauna tongan ba pau sing na ngasi fongnari ba pau che singi maroi ba pau sing oiri Saiton bomb blast yengsin ba chatluba MP Bimol buffer zone lanhan khidre buffer zone semduna Manipur thugaire haina MP na fongdoki ba wafam sana lebak pau che gi ahan ba headline tauri pau asimak People's Chronicle amasung huyan lan pau da su ahan ba headline tauri Anauba government sembada cookie sing yaudana gadget sina lepna kre su group na cookie MLA sing wa khanana ba kre haiba pau sanga express Manipuri edition gi ahan ba headline tauri Hanagi Mukhyamantri Nongthomam Biren gi ni hairiba audio clipping adugi forensic test report pikhalaknaba Supreme Court na khangalakre haiba pau sanga express English edition gi ahan ba headline tauri pawasi ganfew mail da su ahan ba headline tauri pokna fam pau cheda Manipur Press Club ki yangkai mathoi suba Foundation Day pangthokre santi purakna ba hotna bada ayet apan piriba si kana no haibadu aikhoi punna khangminaba matam oire haina MLA Khemchana fongdoki ba wafam ahan ba headline tauri pawasi Manipur Mail gi su ahan ba headline oiri aikhoi amuk khuntak laroi si haiba paujel sandokpa motorcycle rally chatuna mafam kayada meeting pangthokli haiba pau sanga express Manipuri edition gi ani suba headline tauri Naharol gi thaudangda cookie sing na taliba political demand gi matangda khanaduna arepa warep laubada saruk yanaba UPF amadi KNO na cookie CSO amadi MLA sing da khanghan khre haiba pau ahan be headline tauri MSUS ki mari suba get together come cultural meet Kangpokpi jila gi daily khulda pangthokre haiba pau Hills Hornbill Express ki ahan be headline tauri Tamenglong Times da tha sigi 15 dagi 19 fauba Sky Hospital and Research Center na lemna heart surgery tawbagi khudong chaba phanghangani haiba pau Tamenglong Times ki ahan be headline tauri Rajesh Thagachari Victor Aroibada Maroiba Pau UPF na thabo mama chatharakba National Reconsolidation Man Hayeng Maharaj Gambhir Singh Laikidabagi Kumon Thorom Numita Loisilagani Kangpokpi jila da lam ekar yangkai humdorom da tharamba popi pambi sing yantatuna manghan kre amasung English ngani kuntreki mikok thibagi ahanba tangkaki notification sarkar na thokre Pau loijare